अहानबदा मरोबे पाउसिंग थमजरी मागी अनिंगबा अपांबा तानबदा ngamkhai amadi apunbagi saktamda akaiba piba yaroi haina NIPCO gi president TH Maniharna haikre Parliament ki session da CAB pass togne haina mathi fonglokpadagi lamdam asigi BJP gi lusingbasing mamai lot pa hongnare haina sugnu kendri MLA Keranjina fonglokre Lengak ngamiyam gidamak yaifa thorang kaya paikalabasu loisang singna mathong ningthina tawdabagi mami chawna tari amadi state asigi district mapanda juvenile justice board linkat khrabasu leifam thokpa infrastructure amadi member sing leitri haina high court of Manipur gi judge KH Novina phongdokre Kurumjari, Times of Manipur News yang beri using buku mantem jantan ataram lokjari, hozim miam da pauk santong pijari. Magi aning ba apam batan bada karisu kaide, adubu state asuge ngamkhai gi wafam da kaidonung da yasinaba amadi apun bagi saktam da akai ba pibi yaroi haina National Identity Protection Council NIPCO gi president TH Maniharna phongdokre. Wafam ase ngase lamyan basanglen da pangthokpa taramapan suba Manipur Integrity and Solidarity Day gi palan thorum da haikibani. Apun ba Manipur kan ba imalub amkil amadi National Identity Protection Council NIPCO ani pulaga sinba palan thorum adugi matangda NIPCO gi president TH Maniharna makha taraduna sahi lising ani gi puari leiba puari gi luraba tanpham amada amkil amadi NIPCO saphonglakhe Bharat Sarkar amadi NSN IM ani gi marakta lising amaga chamapan marfutara taret ki July 15 da khujek pina ki ceasefire agreement aduna state asigi miyam ge amadi leiba ki phibam da asoba singnaba amadi akiba pirakpadege madugi mayokta thengnanaba lup ani asi tholakhibani Masidagi, aikogi ngamkhai amadi prup asigi saktam kanjanaba tangai fadana asoba ihau sangsinba mathau tarakhe. Umja lising anigi September 19 da Manipur gi kanglup kaya gi mioi lak taret henbana saruk yaduna Imphal da sathakiba miyam gi khongsat adubu ngasi fawba Manipur Integrity and Solidarity Day haina palan tawduna lakhibani. Taramapalak suba oina ngasi pangtholiba palan asina ngasi gi mirolna matamdugi firep adu henna kansinbagi warep lawmina batangai fade haike. अखोई मणिपुर चैथिंग पिरकदबदु उना मरम ओरकांदा मणिपुर की मियाम जी हौरगा असा अखैन ममांग थमजखिबा मणिपुर की ngамखै कायबे यारोय मणिपुर की अपुनबगी सक्तम थुगायबे यार हायबगी वाखललोन दा चटखिबा अदुगुंबा इंडिया गवर्नमेंट अमदी NSN IM की मथकता चटखिबा प्रोटेस्ट हौखिबा अदुगुंबा खोंगचल अदुबु निंगसंग दुना अखैना मदुदे यावखिबा अमदी मणिपुर कनखिबा मियाम जिंग दुबु निंगसिंग बोयना अखैना सुमखोयदे सोलिडिटी पिबगी हायबा अखैगी ngasiगी फंक्शन लसी ऑब्जर्वेशन लसी तौजेबनी Thoromaduda apunbagi saktam ngakna bahonabada asoba thodang loramba laikhidraba mioi kyagi mafamda minin ani awaba phongdoktuna ikaikumna ba utke amkil gi president PH Sakhi UCM gi president Sunil Karam Comrem Union gi advisor L Kubler Com Imol Tribe Union gi president RT Akel Imol Haumi Research Guild gi chairman Robin Singlai yauna masak nai ba mioi kya su saruk yakhi tuan baluk kyagi mioi kya na saruk yakhi ba palan thoromaduda amkil gi president PH Sakhin haikibada Manipur gi apunbagi saktam da singnarak papunamak amato oina thengnagani hauja thengkhang kya da ngamkhai gi amadi apunbagi saktam thugaina bahonari masi maithiba pina bahona batai haikhi Nipan da angkin phom tawre taraga humdoi da niko tawre National Identity Protection Committee hairami matam to da husukta council haibani aduna ani si khusam na jaraga 28 September haidana short khiba rally do adunga ai adu ngasi si amu hanna tawjabani aduga angkin gi mel en objective kadino haijaba taragadi irai pak khunai gi damakta amadi Manipur gi ngamkhai gi damakta mafam matam jarabadi thawai phau kathokpa haiba wafamsi Lakliba November thada famgadoriba parliament ki session da citizenship amendment bill CAB pass togani haina mathi phonglokpadage lamdam asigi BJP gi lusingbasing mamai lot pa hongnare haina sugnu kendra gi MLA Keranjina phongdokre ngasi hairo kaithel da leiba social cultural educational and sports development organization SISDO club na silaga hairo kaithel da pangthokpa sahi chamaga kunhumdoi suba lamyan bahijam irabot ki mapok kumon thorom da chief guest oina saruk yaraduna MLA Ranjina mahakki wafam asi phongdokhibani MLA Ranjina makha taraduna
हौकिबा पार्लियामेंट की अरोइबा सेशन दा राज्य सभा दा CAB पुथोरपदा कांग्रेस पार्टी के MP सिंगना कन्न थिंगबदगे पास तौखिद्रे अदुबु लमदम असिगी BJP की लुसिंगबसिंगना CAB असि लमदम असिदा चनहनखिदबगेनि हाइदुना चीफ मिनिस्टर बिरेनबु लैहुक्तुना ओके ngasi CAB asi lakliba November thada famgudoriba parliament session da sungsoi soidana pass tawgani hairi masi tabadage lei pareng hukiba singadu ngasi di mamai lot pahongnare CAB chanarakpada masing yamjadaba aikogi furup asi soidana mutkiba yabage oithokpa wangna leiribani asigumba luraba tanja asida party gi khenaba thamdana punna thengnaminarasi mamai lot laga leibagi matam henkhre haiki Lumi sini kaya juga leita laira. Ledaram ada awam resen dan namdah dirba nioi kanut kaya lamsing rumtang apa. Ada pun namdah di dalam thamba nioi kaya apa. Madu di dalam ka lusin purian oila. Oh, ada pun masih namda. Hai pun maya masih. Awam maya masih mayu namu pada pada cuma thambang dulu ada. MLA Ranjit Makata na hai haukiba English ngani tara mangage August ahumda matam adugi Prime Minister Narendra Modi ga NSN IM gi lusing basinga lo na khojek pinakiba framework agreement aduda kari yauribno haibadu kana amata da phongdoktuna leirakli pisto ke interlocutor oiramba RN Ravi busu Nagaland gi governor hapre maki wasakpagi thoramda Naga pistok ase thenglabada November fawbada losinaba Prime Minister na instruction pirakle haibu wafam phongdor pasina lamdam asigi miyam da chawna mi pai ba faunare NSN IM ge ningba thungana ba honabada Manipur bu maset kya thongna thugaira kadori boundary kaidrabasu lamdam asigi Naga taba lamsingda Naga gi tokhai ba flag constitution chana hanabagi mong lakadori masi aikoina section da ba yadabani framework agreement ta yauri basing karino phongdok piyo haina Congress party na lawbada thauleitadana lawribane haikibasing adu ngasidi mamai lot pa haurabani framework agreement arrivanate lamdam asige Churachandpur amadi Fairjol district natana lemhoriba sing Nagaland gini haina NSN IM na claim tawribani masibo ayaba pikrabade Manipur kaibaga chapmanare government asina haujimak ayaba pikhidrabasu masina Manipur kairakna bagi lambi amadi falibani haiki MLA Ranjit na leibaki oiba wafam sing asi thamdringagi mamangda lamyanba irabot ki maramda marik chimba wafam kayasu thamke Thormaduda Hairo Kendra Hanagi Mihut Oiramba ex Minister M Okendro Thormapu in Saruyaki Lamyan by Irabot ki life size photo da Sibges na Lusing Laga Miamna Leisu Katpa Tuan Mars First contingent Tarana Irabot ki Ayak Pasaktam da Salami Piduna Ikai Kunaba Utpana Nasigi Thormadugi Mapung Oibesaktam Oiki Lengak na Miam Gidamak Yaifa Thorong Kya Paikalabasu Mari Lena Loising Singda Matau Nintina Tawdabagi Mami Sauna Tari Bharat ki Prime Minister Narendra Modi na hoktokiba Ujala scheme gi makhada lengangna sotharaba imung kayada LED bulb kaya yanthokuna mai fangana ba honarabasu ragugi imung de electric ki mangal chahi ani hena uba fangdena lakle hiramasida TOMTV gi akhanaba pawdam ama Science samadi technology gi matamasida miyoibagi punsida electric na chawba thodang lawduna Punsida changdraba yadraba potlam singi manungda ama oidi. Miyoiba kunaina chawkhatpagi hidanaba matamasida chahi anirom electricity gi khudong chaba phangdana hengli raghugi imung manungna. Imphal dagi kilometer 15 rom chatlaga leiba Oinam Assembly constituency gi manung chanbada leiba Nambol Hainaubung Namoi Awang Khuldagi Yelem Raghugi imung manung haukiba English ngani taratret ki August thadagi electric mai thandana awaba punsi marel amada hingori Raghu langfaida chatuna jugali oiraga imung manung puriba miyoi amani Housing ma class 9 amadi 6 tamliba machanupa anilei adubu maigi awaba asi mayok nabana yumthangnabada chatuna lairik pai Mai laktaba amamba matamdadi candle thanduna wana mahi tamnaba honachari Haukiba chahi English ngani tarataret ki August thagi mamangda matam gi chanabi matungina meter box panduna prepaid ki mai thanba phanglamki adubu akan manong lay nungsita meter box adu yakhidabadagi Nambol Electricity Department da sembi naba haizarubada miyo ani laktuna yenglaga meter box adu yadre athuba matamda ama selagani haina pukhi
ani ahum suzilaklaba phawba sinba laktabadaki Raghuna Nambol Electricity Department da amuk hana chatuna department gi official sing unana bahonaki adum oinamak thengnaba phangaktabana mahak numittudagi anirak hana chatkhitre kano complaint over khotpa matam dechu office chachuru matam duda sagi office ki mi leibiram daba sausang leibiram damnina hayeng lau ama tawad mahaibni khoidi leitabnina nongan baga jugali gobe dum chatpanina office ta chatpatu jo koi natai chajade adana huju fauda leiri phibam awana gida leiri sine ai ngasigi mirol asina nongma phadok mai yaudana hingba ngamdraba matamni adubu Raghugi imungdi chahi anirom asi electric ki mangal fangdana yamna wana lelakli imung asina chahi ama hena mai thanba fanglaktaba asi khakta natana haukhiba chahi englishing ani tara taruktagi prime minister na hodokhiba ujwala yosna gi kanaba fangba leitri nomagi talaga chariba imung oibana electricity department da hanjin chatuna haijaba ngamkhidamana ngasi fawa mai thanba ngamdana lerakli bani electricity department mandi sarkara ai di surga nomo chajabnina natai chadriba hodribje sarkana yingjan birga mai ke athu matamda sarkana yam thuna ai mammi ba yumse mai pibi wanai sarkada complaint tawjeri imung manung asigi awa anagi dama khul asiki gram panchayat ki ward member da haijaba laikre adubu tabiba leite lainga kamadi mari lainaba authority singna athuba matamda mijing changbiduna angang ani asigi tungi punsigi damak imung asida athuba matamda mai fanghanbiyu haina lainga ki mijing tabu ngaiduna Raghugi imung manungna inghauri aigi imung manungda mai pibiyu haiduna nongmagi chara tanduna hingliba miyo emana electricity department da kayarak hanna chatkani haiba asi achauba wahang ama oiduna leiri hanjin haijaba leirabasu ngasi fauba lairabagi michang leite haibagum tabidana lagli mari lainaba authority singna nongma natraga nongmadi minungsigi mityeng changlakhini haibagi manglan amada mangfaunadana Raghugi imung manungna ngaiduna lehauri paudam jaribi ilabati sizer gromemga loinana video journalist Bobo Times of Manipur Nambol State asigi district maponda Juvenile Justice Board linkat kirabasu leifam thokpa infrastructure amadi members sing leitri haina High Court of Manipur gi judge Kate Novina Fongdokre wafam asing ase Manipur Commission for Protection of Child Rights MCPCR amadi Manipur State Legal Services Authority na sinduna Manipur High Court ki auditorium da pangthokiba Special Juvenile Police Unit amadi ICPS functionary singi nomagi oiba state level training program amada haikibani mahan makha taraduna Child Rights pu ngak senaba kumjali singani tarukta center na semkiba Juvenile Justice Act asi Manipur mapung fana chana dabana khudong sadwa kya thengnari Act asi implement tawdoriba department singi mioi sing asibu Act asi gi matangda hena khanganaba paikhalakliba training program asi apaba khongthang amani hojik JJ board sembada leiriba awara passing asi mapung fana naineduna athuba matamda menkhanaba lengake puning chingsin ke CWC over there, Sina Angangi can say, oh, care protection people, one thing say, Siboy chairman, member lady, Silakana Kariun Dakale, infrastructure Dakale, staff Dakale, see one second aspect. Hey, when the posting Chapamatam, the October lower of the big target, then you training talking to Kana driver. Otherwise, aside JJV implement the amount of the problems you will lie on. Otherwise, when the police department request of the money. यारगति मोसी लोने ट्रेनिंग तो बियो लोने ट्रेनिंग तो बंग अंदरगति ट्रेनिंग तो बसिंग से हैंग पोस्टिंग तो मतमदा वही मफम दो चाइल्ड के मरी लेने बा जेल तो मफम दे पोस्टिंग वीडियो है सुना कोई रिक्वेस्ट है Nakalamoromda Thoromadu the Surugyakiva Social Welfare Minister Nemsa Kibgena Sahi Taranipan gi makha da leiriba angang singi right matpage thong kyat chathariba si yengchin basangi Manipur gi amadi India gi apunba misingi angangi masing yamna yami masida angangi oiba tongan ba ek chana ba haibasi yamna sumba khongthang amani masida mari leinaba miesingna child rights bu ngaktuna thamnaba honabada lenga ki paikatfam thokpa thabak thoram sing paikatkani haina su thajaba pikhi All of us have a responsibility to do all that we can do to prepare our children for their lives as productive citizens in the future. So let us all nurture and mold our children to make them psychologically, physically, and mentally fit to face this world confidently without any form of atrocities towards them.
ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯪ ꯂꯧꯖꯔꯤ B Brickfill की क्वालिटी कंट्रोल तौरब चेक सिंग मखल सुना फंगबिरगनी लोइना लोइना कस्टमर सिंग या पाम चेक की क्लास नियम चुमना फंगननबा अमदी चेक की मसिंग सुना फंगनबगिदमक चेकोन की अखनब गाड़ी दा थाजगनी Ngasimak lengsin birau B Brickfill Wangjing Sabal Chekon near Khongjom War Memorial natraga contact Tobiu 7005134130 natraga 7005513073 Break matungda makata pa pau pijari Miyoi sama nabagi manungda miyoi taradagi taramanga faugudi heart ke lainana nabagi report lay laina asi nadana ba yariba makai BP wanghandana ba honagadabani haina Manipur Heart Care Society President Dr. Ketrimim Kalana Fongdokre. Wafamasi hayang malim gi oina pangthokadaba World Heart Day gi palan tharumga mari lenana TOMTV ga akhanana unaba amada fongdokibani. Dr. Kalana makha taraduna haukiba sahi lising ani gi September 18 asida malim gi oina World Heart Day gi palan asi tawba horake. Malim gi oina chahi amada miyoi million 13.58 rom heart ki lena nai. Laina asi hena nadana ba amadi masidagi kannaba miyam da paksana khanganabagi wakalonda palan thoramasi pangthokpani state asidasu heart ke laina nabagi chang hengalakli masi maroina BP wangba thau ka hena chaba yauna maram kyana heart attack tongnabagi maram oheli haike Manipur da tangdang statistics report amadi leti adu acho hospital government gi lere amadi private hospital acho lere moi mayam si khoina khangjabadi mi chama gi manungda mi tara ni mi tara manga bawse 10 to 15% 호자는 민 점심게 담모이래나 오해하바 아주나 샴나 왕바 레실레라버니나 마니보다 자기 하트기 마루블레나싱 블러드 프레셔 왕바 자히니 푸양케 하랑 마탐다 아마디 하트 어택 도나 코이 분치에세 사달레 루이기바 아마디 BP 왕마데 스트로크 도바 아마디 노리바 강신 출가바 강신 로메틱 하트 디지스 나바 아시고만 마얌시 레베디기 아코이나 왈 하트시 पालन तौजबनी मयामदा खंगनन अदो मणिपुरदसु अतेते मफंगै न मतंदा थमोगी लेना नाब मीसे चांगजी यामना वांगी सामना हारबदा मी चामा होसाना मिंगजम मतंदा मी 10 to 15% जे थमोगी लेना नाब ओय हाब Dr. Kalana Makhata na haikibada malemgi oina palan thoram pangthokpasina aikoina heart attack tongdringai haksangda kari ahongba lakpagi habisi khangdoknaba honagadabani amaromda heart ke laina asi nadanaba aikoina kari section thorang lakhotkedage habisi khangjinaba honasi heart ke laina asi thoktanaba puna wakal taminasi haiki World Heart Day 2019 September da pangthuiba asi mari lena ai mayam da pauchin jabadi akhoi gi punchie se number 1 chahi cham hingnaba honaminasi akhoi thamoisina lekhimatana khoi punchie se loi khare aduna thamoi se aigi thamoi nahaki thamoi 아마디 이모는 미풍 그대께 하체 마시 마사모 파나 담나바 헤로 학장 야고 헤로 아파바 마방 간바 원년다 아파바 진짜 잡이부다이 아마디 주로비 탁바 도비부다이 와칸 농아이터 다도 비부다이 아마디 엑서사이즈 도비주나 이사이 보디 웨체 핸드나 라나비바 마탐 주파다 아이기 이사대야바 담모제 마시 닝생비바 아니 케어 도비바 마시나 이 퍼블릭 마야암다 아이나 마시 파우진제리바시 Kanglei Foki Puari ki tangkak ama oiriba kumja lising mga chamapan nifu nipan gi October 19 da hanba Manipur Legislative Assembly gi mifam pangthokiba numitpu ningsingbagi thoram mathang thagi 19 da Committee of Civil Societies Kanglei Park CCSK nesinduna JM Hall da pangtholagani haina CCSK gi president su oiriba Observation Committee gi chairman Jitendra Ningwambana haikrai ngasi CCSK gi office da pangthokiba pawmisinga unaba amada Jitendra Ningwambana makha taraduna Kumja lising mga chamapan nifu nipan gi October 19 da ahan boina famkiba Manipur Legislative Assembly aduda lamdam masida khundaminariba purup singi mihut sing member oike madubakna kanglum khudimaki marakta unity amadi integrity purakna bahona bada asauba khongthang ama oike maram maduna ngasigi mirolna numit asiba kawfam thokte haiba wakalon thamlaga thoramasi pangthokna bahona bani haike
tam haidana community hall community wise kuki ki suyawi naga ki suyawi maidei pangal ki suyawi sumato dana hall yamna secular oiba haidare adugumba sarkar sim ki ba adugi tanja do koi ningsing ma thau tai hoji hoji koi kari to kadawge matam no le ba han sing duna koi manipur kai bi yade nan le maga hoji ki matam dai koi na manipur je tarai tarai na logudra haibo phum duni adugi wakhal du khalaga koi na CCS ke na koi gi sigi thorum numit si koi observation tokchabani ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯍꯥꯏꯕꯗꯤ ꯇꯣꯄꯤꯛ ꯀꯌꯥꯗ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯀꯌꯥꯗ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯥꯔꯀꯜ ꯂꯩꯕꯤꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗꯨꯗ ꯏꯕꯤꯔꯛꯄ ꯑꯥꯔꯇꯤꯀꯜ ꯈꯔ ꯈꯣꯝꯒꯠꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯁꯤ ꯃꯇꯝꯁꯤ ꯇꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯃꯛꯇ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯅ ꯐꯣꯡꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯋꯤꯗꯤꯟ 1 week ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯖꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯉꯤ North East Leriva State Target ke FX CSO Singh Punchinduna Sem Kiba North East Forum for Indigenous People NEFIP ki Ahanba Central Executive Council ki meeting Kohima da Fangthokre Mifam Maduna Mathang Thage Ahumdage NEFIP na North East Region Sin Bathungna CAB gi Mayakta Miyam gi Khongjang Sangchin ba Hongna ba Warip Lokre Warip odagi matungina Manipur da su Khongjang Sangchin lagani haina Menpek ki Cherola man Hairakle District Police Thawal gi Superintendent of Police Dr. S. Ivom Sagi Thoksil Makhada ngase district asigi mathong ningthina pangthokpa police personnel sing sel trophy amadi sakang se gi mana sing piduna puning thogatpagi thoram ama Thawal SP gi office complex ta pangthokre tormaduda SP Ivom Sana hai chaliba sahi lishingani taramapan gi September thalo chilakpa phawbada Thawal district police na singtha bayaba achievement kaya mai pakna pangthokpa ngamkre tasengbadi masi SP khaktena tawkiba natte teamwork ni District asida lairiba additional SP sing dagi hauraga officer sing personnel sing amadi VDF sing yauna personnel punumangna thamoi sengna mathong masak khangna honarakpa kaya aduna mai pakpa ngamkhibani Manipur police na miyam amadi khunai asigidamak kadai fawba thabak tawri haibadu utnabani lanai gi kanaba fangnaba sel fangnaba amadi mingchat fangnaba amata nate haikhi SP na thabak khodimak tawba yaba nate agi numshiraba additional SP sing DSP sing SDPO sing aduga ai numshiraba personnel sing minister staff ki store ki MTV ai numshiraba koi BDF personnel sing aduga SPO ki kangbu sing punamak sing kina yam chauna pulap masana masabu self motivation tawjarakanda koi tawdaba yade na kanna tawdagi koi achievement se kanna phangwangam jabani Ngasi nungtil pung ahum makhairom taba matamda Bisnupur District Police Commando gi kangbuna Kwakta Kuman Ward number 4 dagi mioi ama OPM KG manga ga kona na fagat pangam-krai farba mioi adu lakai du makta dagi Muhammad Abdul Hai chahi humfu apokpa laikhidraba Muhammad Amumia kawi mangna OPM adu tuan ba packet mari da haplaga purakhibani hairi Bharat ki President na pigadaba award Manipur State Council ge Child Welfare Officer Kongduna pikrai hiramasigi matang dangase Manipur Press Club da pangthokiba pawgi mifam amada hianglam makha lekai dage winning subam sanah lemete da hai hokiba kumja lisingani taratrukta Manipur State Council for Child Welfare amasung Indian Council for Child Welfare New Delhi ga khusam naduna pangthokiba state level painting competition da ahum suba tarakraba sahi amagi matungda lisingani taratret ki October tang taratret ta national gi oina makok tarakle Delhi da kauduna president mana mathum piragane hairkhe adubu sahi ama helaba fawba paw amata piraktaba dage hanjin phone da paw phawruba matamda maram chaba pakum amata pirakhide mangna makha taraduna sahi asigi July gi tang 9 da child welfare office da kauduna usit thoidaba mongda India gi president na pigadaba mana adu office asigi staff amana sil yaudaba certificate memento loinana case award oina lupa lising manga amagasu Pirakhini hairaga thadorke asigumba thong ase matungda amuk hana thoktanaba matam sarangai da mari lenaba authority singna midiang changbiyo haiki July gi date 16 sida mohi office da aibu ko birakanda khabar da haido khibaduga pulap taigonaba mongda pra taigonaba mongda office ke kam da staff member amana sumnagi certificate siga memento siga khatang aibu aingonda khusinarake aduga case award oina lising manga amaga pirakhini lising manga duna mohoi moina pirakanda Harake Pirakanda Lobo Laona at the Maito Tadroki Adusu Moina Haiba Numit 2019 Hatak date 16 July the 16th the Nasal Ubamatam the Pungama Mukisang Yamna Usito Mo the Pungama Mukisang Pamalakanda Jadum Nahalatam Gimoina
aduga sumnagi certificate siga memento siga kadang engonda pirakanda moi office ki staff amana camera namagi staff amana engonda pirakanda sumai tawdana thadoroke the certificate sijo yam singna ninga mong ni sida sign toriba sijo photo dagi copy toksan bagi mong ni column na sign tawjunate aduga sil su yaude adagi pirai ba memento sida national level da first star ba anga amagi memento moina pirai ba memento sida iriba spelling power lale yam singna ninga ba mong ni sije first have sijo first ki team code power code tio sanahal spelling power lale pending competition amada national level go ina first star ba anga amada sumaina asumna tobiba taragadi karamna anga adu makhata na ma lain ba pokhiani aduga anga du natana tungda horokli ba anga kaya ama paw du tarobadagi makhoi art pamse ba anga kaya ama paw du tarobadagi makhoi art si pam gi gedra lai ek ba anga tholakhi gedra haibo wang se hangjaninge aduna masigi matangda mari lenaba sangstan sing amade mafim paw ba singna masi matangda khardang oirba su mijang sang hanjaninge Voluntary Help Unit Committee, Regional Institute of Medical Sciences, RIMS, All Manipur Women's Voluntary Association, Amova Amadi, Telo Amova Unit Sinduna, Ngasi Telo Community Hall, the Nomagi over free medical camp Ama Fangtokre. Ngasi Fangtokiba, free medical camp Maduga Marilena, Amova ki President, Yumkai Bam Kunjaranina. Telogi Akwebda Leriba, Miam Singasi, Laina Tina Chenaba, Nadiaktaba, Ama Oinabgi Pandam, the Kemasi Pangtokpani. Amova Pandamdi, Lamdamasi, Tinjang Kajang Dava, Kunayama, Oinabgi Wakalunda, Sangchilapa Kongtangi, Saruk Amoina Makatanasu, Atopama Pongada, Kemsing, Pangtoki Gani Haiki. Kemaduda, Tuantuanba Department Nipangi, Doctor Singna, Medicine, Eye, Dermatologist, Gynae, Surgery, Pediatrics, ENT, Amadi, Orthoga, Marilenaba, Mui, Chani Henbada, Lemna Lang, Badanatana, Hida Langtak Singsu and Toki. Akoi Mui Basi, Akoi Natrikai, Akoi Lying Tokte. Aduna hoji lairiba akoi matam sida chariba sinsak sida har yawa poyan organic farming hairaga su organic ki oiba kaino chi tawdribani na akoi na chariba sinsak sida har yawa mayam tawna leina tina mayam mama popa sida akoi yari kai na tana leina na bagi pandamda akoi miyam chi masama uphana leina na bagi akoi na ngasi medical health camp se pangthok sabani International Youth Committee na Sinduna, ngarang Delegate Dr. Ambedkar International Center ta Pangtokiva World Youth Summit isingani taramapanda Culture and Tradition yokhatpada National Youth Icon Award fanglakraba Moilang Salai Yakaipungge Assistant Secretary General Oriba Moirangtem Oliver Bo ngasi harau tayam okre. Moilang Salai Yakaipung na Sinduna lup asigi sanglenda Pangtokiva asamba thormaduda Oliver Moirangtem hai. Mahang lamda masige nat amadi chanabibu yokhana bohana bada lawriba thodang adubo khangbireduna award asi kusinarkibani. National Youth Icon Award haitardi nahajing je khoi tungi yumbini haidana nahajing je tungi yumbini haibe hoda nahajing jina tungi yumbina taba hoji ki yumbi hen jaiba present jige adana sida nahada moin emphasize pibo akhoi ahan ogre adu na horakadaba nahajidi akhoi nahagi juknina nahade hena emphasize pi Naha Anina, Kangna Sanaba Nupisigi video clip social media Oriva, Facebook Amade, WhatsApp the upload Taubugi Maralda, Cybercrime Police Station, Manipur Nangarang, Fakalabamatunga, Ngase, Court of Photolabamatung, Numit Mangani, Police Custody Riman Lokre. Police na Fakalabame Aniadu, Kaksing, Irom Mapaldage, Ketrimium Kelvin Amade, Kaksing Ningtolekadege, Ketrimium Rosen Kawi Hairi. Jirivam Model High School Gi Auditorium Holder District Forest Officer DFO Kam District Wildlife Warden DWW Jirivam Nasindangase Humfumari Suba Wildlife Week Lishingani Taramapan Parangamari Lenena Debating Sport Painting Amadi Quiz Competition Pangtokre. Nasigi competition Nasida Jirivam the Leriba Tuan Bay School Kiagi Mahiroi Singna Saruk Yaduna Amadi Class 6 Dage at Forward Tamliba Mahiroi Yankai Mangana Saruk Yaduna On Spot Painting Competition, Class 11 dage 12 forward tamliba mahiroi tarahum doina saruk yaduna debating competition amadi Class 9 dage 10 forward tamliba mahiroi taruk na saruk yaduna quiz competition na chingbasing mapung fana pangthokhe thoramasigi matangda CH Ibomsa Singh DFO kam DWW Jirivamna inkhalakliba naharol Singh maroina mahiroi singda wildlife ki maroiba amadi masigi kanaba sing asi khanganaba amadi wildlife asi hingandaba yade makoibu kandaba yade haina khanganaba gi pandamda competition sing asi pangthokpani haikhi paugi maraktan aten babre matangalomina se
Maitei Singi Puwariga Sagonaduna Laklaba Mafam Ama Oiriba Sagolban Thangapata Lairiba The Thangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manungda Yaujariba Inbuilt Departmental Store da Adomgi Household Items Singsu Phangbiragani Veg amadi non-veg ki menu items sing na adom gi taste bud to satisfy oihaliba menu items sing enjoy to view. Amadi Thangapat ki view enjoy to view. Langston Biraksi, the Thangapat Restaurant and Departmental Store. Break matungda mayam taram nokchari. Hausi makada pawda All Manipuri Students Union MSU Wangjing branch na sinduna Manipuri Patriotic Recitation Competition lising ni trama pangasi Wangjing daliba YK College ki indoor hall da pangthokre. Thoramaduda Northeast Students Organization Nesogi General Secretary Sinam Prakasna atoi mitunglen MSU Thawal District Committee ki President K Harideva Sarmana Thormapu IRE Group of Institution Wangjing ki founder Rajib Narengbamna akhana mitunglen sing oina saru yakhe. Kaksing District ke Kaksing Community Development Block CD Block ki makhada laiba Irong se Saba Gram Panchayat ki oiba sahi ki akhanaba gram sabha ma Manipur Social Audit Agency MSAA na sindunanga se Madrasa Marjehul Ulum Irong se Sabada pangthoktuna senba sahi lising ni tarani pan taramapan ki manungda Gram Panchayat asina MG Narega ki makhada sukhiba thabak sing amasung PMAYG ki makhada sakiba yum sing ki akupa social audit su tawkhre. Social Audit Gram Sabha aduda Wabagai Kendra ki MLA Fazur Rahim, Maibam Usiwa Jila Parishad ki member Muhammad Fakaruddin, Irong Sesava Gram Panchayat ki Pradhan Muhammad Islaur Rahman, Kaksing City Block ki BDO kam POM Kapajitsu Saruyake. Ngarang nung tilpung marirom taba matamda more Imphal lambida leiba kudeng thabi Assam Rifles check post leiba tarani thoi suba Assam Rifles amade more commando gi SI Losindrona Lusingba upon Batimamana, Moredagi, Tolokpa passenger Puba Eco Van registration number MN05A3569 checked over the Menmarom the gay, Numile Maru Picket Marakta Fumduna Puramba, WY tablet listing Taramapanga Satrika Konana, Nupiama Fare. Farbanupia Dudi, More Ward number 9 the gay, Sony Kongsai, Sahi Kuntra, Apopa, Zamkotang Kongsai Kowe. Fagalaba Polam Singadu, Malengi Kaitilda, Charakna, Lupa Lak. Yang kay mapan rongi mamal oigani amadi farabanu piadu ngarang More Police Station na sinakray. Bebishana gi misi asi thani henjalaglaba phawbuda lengang na sapsaba pirep ama lobang ngamdaba amadi case asi CBI da sinaduna langla langjil puthokpa ngamdaba haibisi yamna laibak thibani haina ngasi humni senba oina Bebishana gi photo da haikal laikat tamba yaukiba JC gi member Roman Huiremna phongdokre. Mano makha taraduna thokriba thodok asi gi asumba while puthokkadoba Amadi Puthokdaba Targadi Tungdasu Asigumba Toningdaba Thodok Tolok Hiding a late Hina Pongdoke. Mapamasida, Zesina Sinduna Nunti Hakalaka Tambagi Tabak Satabasida, Lambda Masida Ladyba Mahirusing Amadi, Miam Punamana Sawapio Haiki. I Sarkar Asina, Kogi CBI da Sinadri Papawa, Ekoi Lepaletana, Kongjang in the Sangsila Liba, Amadi, Nunti Guena, Satagadaba, Dugumba School Singi, Kogi students sing, Satra Satri Sing Asina. Laisu katuna hairiba khongjang asida saruk yabo oina yamna democratic oiba khongjang am oina makhat chatharak poina ngasi chathariba khongjang asi sinjabani Naharol Sahitya Premi Samiti na sahi humpu surokpagi thorongga mari lenena laikhidraba professor Ningthau Khongjam Tombi Singh punsi amasung thabak haibagi matangda nongmagi oiba seminar ama pangthokre ngasigi thorom maduda athoiba mithunglen oikiba education minister TH Radeshyamna hawalakliba Naharol Singna Hinglingaida Lebak Miam Gi Fanaba Apapatabak Kaya Togo Mathok Tai. Ipai Puna Thambiramba Inak Khulaba culture amadi tradition sing asi ngaktuna tungi mirol gidamak yokatpa mathok tai haina phongdokhe. Lekai rakana ugran jinti leba hatok asin to crime thore miam se blai. Adu masi lakana dongta best upai di sigumba aphawa mahapurush sing sigi makoi punsi wari makoi thabak moina irambal lari siran naina naga aphawa wahi amana aphawa ek tamana mi amagi punsi phan be hai mi aphawa mi mo hen be mi amagi punsi mahan be mi am ira ina khulam be mi am lai ra mi am pura destroy to be adu aphawa sing sin naina ga aphawa ngatan thor kani aphawa ngatan la kani sigum basi toina tawwa ngambiu All Jirivam United Clubs Association Azukana Lamyan Bahijam Irabon Ningsing Numit ki Mangwenena Arvanamade Rural Haina Kanglup Ani Thongna Khaidokuna Pangthokiba
lekai lekai club singi lu nan basang dam na makuk mathang takraba sing lauthokre arwan gi oina yai falamjing club divong kuno mairi club lakipur amadi kalinagar youth club kalinagar na mathang sina ahanba ani suba amadi suba takhi rural gi oina uchathol pioneer club uchathol laisem club kamaranga amadi new alipur youth club new alipur vidyanagar na ahanba ani suba amadi suba takhi makok mathang tarba amadi Hidanava Sida Sarugyaki Club Singda Manamatum Yentopi Toram Azukagi, Kunum Doisuba Foundation Denubita Pangtolagani Hari. Manipura Kundariva Sakpa Singna Langban Tarpan Katpagi Toram Ngasi, Kangla da Aroiba, Tasi Numitki Toram, Sakpa Fayengi, Kulakpana Lusingduna Pangtokre. Ngasigi Toram Masida, Lakehidraba, Matamdugi Ahal Singbo Ningsingduna, Maira Katpa Usara Thabamadi, Natki Lining Lison Kiasu Pangtoki. Thoram masida hana sekmai kendruge MLA oramba N Birena lamda masida apikpa purup ama oriva schedule caste singbo lenga asina midyang changhani mage apamba phongdoke amaromda lamda masida leriba chakpa singbo amata oina punsinduna hena fawa kanglup ama oina ba hona minasi haina phayengi khulakpa N toyaina phongdoke sabsaba akhoi department sing the pithabi gido scheme sing do pithok pibagi muhutta MLA singna masa masagi purikhaudi pibo ene tawe madu akhoi lariba sarkar sine pihun thokte kari haitare notification ama thoga tarike so bonungda benefit mayam singse cell caste ki asilere adugi cell tribe ki asilere ane lakthok pibugumna manipur sarkar sina akhoi gi pairiba department asida masi chapchana lakthok pidabse masi laibuk thibani hantai langjing ba koising hongda matam gar khunta lai tara leram ba so adu da so amok nong talen pakhang na tandra amok sangai kon bothen da muk chale sangai kon bothen bau tan sangai kon bothen da gide ai khosi phayeng ching da ho leidna ai khoi hojeng ba phayeng ching da ase leidisna aduna ai khoi chak posing si ai na hoji khanjab de chak posing si ai khoi haire me ba chati mang khi gomna ai khoi chak poi ba chati si mang khi gedra hai ba sai pukning so nungai te anuga haulibon haron sing na so ase maji hangbi ba ase tabiba masi kana mitam ai hojik se ai se ipa ipuna adu wana lelamba ai khoina se tawruga adugi mati ai thau hak sang yang ai kap sukan mi hojik ai yam nong nai te hu ase ngai te Panthoibi ira thongni thorom paksana pangthokpi haina Southeast Asia Cultural Association Sikona thadrok pacherol amana hairakli cherol asina makha taribadi kanglai pakke lomi furup asigi Manat amasung lining top top masak lejarakli adubo laibak thibadi maitai ayam baning thau pamhaibana padba haukiba kumja lising amaga chatret mapan ge August 19 ge matung dagi hauraga iramda masige masakta yamna sauna akaiba pirakhe madugi maina matung taba ning thau sing dagi hauraga ngasidi leibak ki thorom singi general kaitharpa amadi puruk ki saktam da chauna akaiba pirakli bani haireduna kanglai khunai gi sitharuraba lol inat amasung lining na chingba hingat ihau kangkhat hanbaga loinena Majai Furup asi yokhat pa haibasi kanglai sai khoige tawfadraba ithaudang ni harakli Layoi krava ipai pu singidama kachaba langban tarpan usapta lairibakta tin krava thawai singidama ningsing u pambi thabagi palan ngasi mai pakna loisin krai sehi sigi tarpan hoba numitage leptana sathraktuna ngasi loiba numit fawbuda miyamgi asobo mateng galonena usara hakthengna na yenthokpa amadi hinghanbagi palan asi mai pakna loisin ke Palan asiga mari lenena Range Forest Officer and Munal Maitaina Aikoigi Kaitharakliba Akoibigi Pibam Asibo Kanbada Kunai Asida Pangtholiba Masing Yamlaba Harau Kumhai Sing Asigi Sarukharadang Oirabasu Aikoina Kaithokpa Ngamlabade Aikoina Aikoigi Sokchilakliba Akoibigi Pibam Asibo Karamakhaidi Kanbangam Gani Haiba Wakalonda Numitara Mangani Chupna Palan Asi Satharakpani Ngasi tarpan loiba numita tarpan usap katkiba kaksingi mafam tarani thoida tungan tuanba makhalgi uchara chamri yang khairom yenthokuna palan asi pangthoki Tarpan utsap hauban numitage ngasi fawbada punna uchara lising aniga chamangarom miyam da hakteng na yenthoke pangtholiba tarpan utsap plantation movement asi asukimatik mai pakpa ama oiki haireduna ngasi tarpan loikrabasu miyamna uchara thakigani haina asetpa thajaba thamlaki haina phangdoke Moreda leiba masa singlupki more maitai lai thawal lupna sinduna ngasi Langban gi kuntrani panba numit asida marirak suboina langban heka lekat tambagi thormama more maitai sanglenda pangthokre thorma sida more da leiriba tuan ba maitai lekai ahlaman kyana sarugyakhe tungda more khunouda lekai da cheliba khujailok turel da heka lekat tamduna mapugi mafam da thongnikhe
Swachta hi seva gi saruk amoina Imphal East District Police nangasi District Headquarter ge akoiba mafam sing Palace Compound Area Andro Parking Area amadi Senjen Thong Lambi Paring da laiba amarakai sing sit sengkre Cleanliness Drive aduda Imphal East Commando Reserve Line Women Police Porongpat Police amadi Narcotics Imphal East ke police personnel kaya na saruk yakhi Thoram aduga mari lenena SP Imphal East Jogesandra Hawizamna Hojik chathari ba Cleanliness Drive ase lakliba October ani fawba Imphal East ke tuan ba mafam sing da sathagani District asibu luna na thambada miyam na mateng pangbiyu amona kai mafam sadana hundokpage hainabi thadokpiyo haina mahana appeal tawkhe observation ama akoina tawdana lakpani adu ngasi akoi second observer dum tawdabani adu ngasi akoi sigi mafam singsa palace gate ki akoi singsa tawbani aduna cleanliness drive ama akoi bda leiba amona kai miyam se district police na luna na thamna damta anoba drive amani masi Imphal municipality Municipal Council ki gari sing aduga akoi leiba police personnel chani mungna leptabi chathari amasung akoi bda leiba sing su mateng pangi ado machi khoi dum leptabi tangani muk chathagini paugi maraktan aten babre magalogjare Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at ₹10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862-56601 or 038524520011. Authorized dealer, Kirloskar Gensets. Break matung da mayam taram nuksari hojik makada pa mo pijari Bisnupur District Police ki nupi police kangbu yawba commando kangbu mana kumbi police station gi manung chanba wangu parking area dagi pre-park ki nupi kadarama farba matung nupi aduna haidorpagi matungina lup asigi nupi kadarama su fare haiduna thasigi kuntareta paukse khra da yawki badu Manipur Police ke semdin sajinba wahai ni haina aina thingkraba lalonglu pre-park ki Department of Publicity and Propaganda gi Publicity Officer asoguna hairakli cherulasina makha taribadi Manipur Police Commando gi kangbuna fare hariba wangu kasar tabidagi tongbram ningol Nongrakpam Ongbi Landoni Chahini Fumanga Mapuraiba and Tombi Amasung Top Konang Kongdage Lystrom Ningol Mayang Nambam Ongbi Victoria Atopaming Jambubati Mapuraiba and Loken Haribanupi Aniasi Pripak Amasung Basigi Landmi Sanglup Red Armiga Karigumba Hiram Amatada Marilene de Hairi Baraki Mafam Matida Pangtona Bugum Ngasi Humanism Foundation the Sinduna Bisnupur District K Laikoi Pata Laiva PMK VY Skill Development Center dasu swasta hi seva lising ni taramapan ki campaign hogdokre campaign adu BJP Bisnupur District Secretary Tiam Rajesh Singh Human Rights Activist Mina Sothe amasung Humanism Foundation ki Managing Trustee Wahingbam Rocky San Singh na chair logduna hogdokhe thoramadu da chawrangna skill development asigi trainee yankhai Humanism Foundation ki staff sing local leaders sing loidena Loktak Brigade ki Jawan Singh su saruk yakhe swasta hi seva lising ni taramapan ki saruk amoina trainee staff amadi dignitary singna chahi amada pung chamadi makoi gi khunlekai lunana thamba amadi lunan bagi wapau sandokpagi damak matam kaithokani hainasu wasak lauke World Literacy Day gamari lenena Lions Club of Imphal Central and Royal Academy of Science wangkai gi khusun aduna anxiety and stress management related to examination high behiramda nomagi oiba awareness program ama ngasi nomaibung Nambam Chutek Multipurpose Hall da Fangthokre. Thoramadu matangda Lions Club International District 322D gi Hanagi Governor Oiramba Mayang Nambam Gozendrona. Hojik class 10 amasung 12 tamliba mahiroi singna thengnariba wakal gi nungaitaba kaya si expert sing tanaduna matau karamna kokhangani haibigi matangda wakal tahanaba asigumba thoramasi pangthokpani. Mahiroi singi tunggi apaba punsi ama semada Lions Club ki maikaida gisu thodang kaya lori. Makatana su thoram kaya pangthoktuna afaba khunai ama ohenaba honakigani haiki. Youth ki program se maru amna maru oigre maramdi India gumba youth ki population na no gi masing hengalakpa asida koi moi singsigi future gi damukta
ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯐꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ next coming 30 to 40 years se afaba India ama afaba Manipur ama soidna oigani maramdi hujiki age group se da koina uri base maximum about 45 to 50% youth singna take over tora bane ba Department of Pathology Microbiology RIMS Jenims amasung Pathologist Forum Manipur nisinduna numinini sathagadava kuntrarak suba Indian Association of Pathologists and Microbiologists Northeast Regional Chapter NARC IAPM ge annual conference ngase Hotel Classic Grand da hogokre soft tissues pathology morphology to molecular theme da yumpham oidina Northeast State kayadagi punna delegate Chanirom sarugya kiba conference asida Asian Institute of Oncology SL Raheza Hospital Mahimge consultant histopathologist oirivi Dr. Anita Maria Vorgisna akhanaba mithunglen oine sarugya ke thormaduga mari lenena organizing secretary Dr. Sorokhaibam Babina hai pathology matang da lamda masida lairiba Dr. Singda anauba matam gi honglakliba knowledge amasung idea sing asi khangunabuge achoba platform ama piriba conference amani hai ke soft tissue morphology to molecular si maram sida akhoi Mumbai Tata dagi Dr. Anita Maria Borges Subit Gujral PGI dagi Aruna Lokle Chakravarti Delhi dagi Pallavi Gupta adagi akhoi gi isagi own product akhoi gi Jenims dagi Dr. Arake Banasri moi myam sina loina resource person oiraga ngangi neba Lamjingbo finance na matam kya gi mamang dagi miyam gi economic growth purak na bagi wakhalon da lamdam asigi miyam da loan pithap gi thabak leptana sathari ngasi su miyoi tararom da loan gi sanction letter sing khusina ke ngasi rims road ta laiba Lamjingbo finance ke head office ta pangthokiba sanction letter khusina bagi thormadu da Lamjingbo group ke director Salam Asok general manager Tej Kumar amadi branch manager Bijen Susaru ya ke thormadu da wangala duna Lamjingbo group ke director Salam Asok na lamda masida lairiba miyam da bank tagi loan lauriba asi matam kharagi mating oine loba senpham ni haina khanbiu amadi loan lauraga singbigi haina bisu thamse masina miyam amadi bank cha lairiba sing amato oina sakhotpada asawa mateng oigani haikhe government thoro tawma da paisa la kun cha chang kai bu tho pin adagi madu phangda badagi atopa lambi da khojin na thairaga kana da thabam mayam tawba ho puran ba ho re adagi to phattaba lambi da khoj khongda ba ho khare ho Manipur sa sing adu ho jiki akhoi na hojik tawise mayam ni mating pang ne Lamjingbo finance tholak pan adu sesi su mayam na akhoi da cooperation bibiu adu target akhoi masen pun chawkhat ni no do adu ni akhoi Lamjingbo finance pa jose Lausing tu haina mingthon ba higher secondary level ge quiz competition among ase book club Imphal Lamjingbo Youth Development Association asinduna Imphal East Laiba Modern College ke campus apang thokrai competition adu da lamdam ase ge tuan ba mahiroi kya amana atoi hen tanaki sangdanu badu da sarugya kiba IAS puja elangbamna mahiroi sina classroom manungda numit chupa ama mahi masing tamlabasu lairik ta yaudaba lausing kya kangjil hongnabage tangai fadaba lei khanbadage asiguma quiz competition asi pangthokani haike ngasigi quiz competition adu da ike sangakfam Maria Montessori amasung Harvard School na mathangsina ahanba ani suba amadi ahum suba takhe कोई लिटरेचर लाइक पाबा मी क्यामना कई पानरी मयाम से औखेना इन अवेयर ओहनिंगबा अदुगा अंगांग मयामदा ईबा पाबा अदुगा एक्शन हुजिकांदी अंगांग ग्रेटा थनबर्ग हाइरे मलाला यूसुफजा हाइरे वर्ल्ड दी कहतार अंगांग सिंग से यामना पुई पसागी पोटेंशियल अमा तौरगा वर्ल्ड चेंज तौनबा याम तौरई अदुगी आइना अखोय मणिपुर गी अंगांग सिंगसु सिगी वारी से खंगनिंगबा अदुगा in their own way moina masagi potential se reach tawraga akhoi gi world se change tawba ngamnaba aina quiz haiba different small endeavor ama tawgibani hoji amuk sanabagi paw phangbigani The Royal Gym Imphal District ke nifuni thoi suba mapok common numit ka loinena gym asigi oiba oza singi numit ngasi ningom thong kitna panungda leiba gym asigi sanglenda pangthokre pangthokiba thoram maduga mari lenena gym asidagi haukiba sanaroi kya bu ikai khunaba utke international players sing puthokiba international medal puthokiba Manipur gi oiba national gi thakta mayam puthokre makhoi sing adu aikhoina anowo parama akoi foundation dia asida makhoi bu
taramna okpiba loinana akhoi ngasi sanoi sing asina lakadeba competition sing da mapung phaba competition da karmaina saruk yagadage haibagi akhoi poktak piba loinana ngasi gi Teachers Day amadi Foundation Day se akhoi punna sinjabani. Tennis Ball Cricket Federation of India Giming Makada Tennis Ball Cricket Association Maharashtra na sinduna mathang thagi ani dagi manga fawba sathakadaba kuntoret suba Junior National Tennis Ball Cricket Championship lising ni taramapan under 19 da saru yarugudaba Manipur gi player tarani thoi amadi official ahumna sabat team ama ngasi Imphal hadokre Maharashtra gi Nagpur da leiba divisional Sports Complex ta sathakadoriba championship asida saru yarugudaba Manipur gi sanaroi sing amadi official sing adu Manipur State Tennis Ball Cricket Association MSTBC gi President Dr. KH Jugindrona Kangabokta leiba Basu ground gi lamthakhi Sanaroi sing adu lamtharaduna MSTBC gi General Secretary M Modusudon hai MSTBC asi Tennis Ball Cricket Federation of India na kumsi sahida authorized people galonena National Cricket Championship ta Manipur gi team na hanboina saru yagadori bani Manipur gi sanaroi team asi sahi asi gi August 13 ta trial ama pangtholaga khankibani Manipur gi team na mai pakpa amadi mingchet purakna ba sanaroi sing gi damakta yaifa thogal tobiyo haina mahang appeal tawki Association si daun form toraga ahan boina national championship si participate togadabani koi haukiba koi August ki tang kunga tarukta koi trial ma toraga Manipur pumma ki trial toraga hariba team se koi khanbani aduna koi association mai ke dagi association ki koi kai kunjariba president Dr. Jugindro ado isamak ado koi office PR singna koi chatkadar team sibu koi Manipur ki jat pupiro All Manipur Kerom Association Amkana Sinduna Numit Taruk ni Chupna Satakadaba Konipan Suba State Level S Group and Inter District Kerom Championship Disang Nitrama Pangasidagi Nungay Bungi Multi-Purpose Hall da Hugokre Championship Asida Imphal East Imphal West Amadi Thobal District Agi Punna Team Tarit na Sarugyari Tuan ba Team Tarit Agi Sanaroi Chamaga Tarit na Sarugyari ba Championship Asi Junior Boys and Girls Sub Junior Boys and Girls Senior Men's and Women Amadi Veteran Haina Kanglup Mari Thokna Khaidokduna Sathagani Dagi hauraga kunipan dagi hauraga tang ahum bawba sanagadaba sumba championship ni masidagi khangalakpa sanaroi singna koina state ki represent tauna koi ki national level da koi participant taujagani Hauji among asin nungtil da phone kibe Manipuri pause singa sige maroiba pau puni minese Kanglay Poki Maira, Redland Silong, Manipur gini haiba document amata leiramdre. Meghalaya Sarkarna, Makoigi Tourist Center oina semkal kadauri. Framework Agreement ta kari yauri haiba khanganda basida, miyam da mipaiba pokhalle. Sunil Karam, Manipur gi ngamkhay amadi apun bagi saktam da akaiba piba yaroi. Manihar, My Heart, Your Heart haiba thimda hayeng Malim gi World Heart Day pangthokadauri. Kangla Pau, Naga Santi gi wari sanari basi imunai mutahana bagi thoksilni. Sunil Santi gi wari sana basu yai, demand to basu yai, Manipur da lansilak pa yaroi, Manihar. Special Juvenile Police Unit amasung ICPSK State Level Training pangthokre. National Youth Icon Awardee Oliver Okre. Bihar da isaw ki kiningai oire. Jila Kunmari da Red Alert thangkre. Pogzel. Nagagi Santi gi wari asi awang pokta imunai mutana basin bani, Sunil Karam. PWD na Green Mission Manipur Campaign khanglam daba live activity WBCC Manipur lengak leijaramba ningsing thorom pangthokani Pandam athaubi singda langban thage aroiba haitha leithabagi thorom pangthokre Center ga IM ga sanariba naga peace talk ase Nagaland da adumak warusin purau maduda miyam ne yet kadaba leite UCM lengak ki mathong cha daba thoksilasina lamdam asida ahum suba nupi lak tholakadra haibagi mi paiba pokle kai khangam PWD na Green Mission Manipur Campaign khanglam daba live activity National Green Tribunal da wakalagani WBCC Aroibada maroiba pawmu kana fangbigani Magi aningba apamba tanbada ngamkhay amadi apunbagi saktamda akaiba piba yaroi haina NIPCO gi President TH Manihar haikre Parliament ki session da CAB pass togani haina mati phonglokpadagi lamdam asigi BJP gi lusingba sing mamai lot pa hongnare haina sumlu kendra gi MLA K Ranjina phongdokre
Lengakna miyamgidamag yaifathorang kaya paikalabasu loisangsingna mathong ningthina tawdabagi mami chawna tari. State asigi district mapanda Juvenile Justice Board inkatkrabasu leifam thokpa infrastructure amadi member sing leitri haina High Court of Manipur gi judge KH Novina phongdokre. Ngasi goina di matang sida Manipuri Paulo jare Times of Manipur gi Manipuri Pawing bir sing bamukana kurumjare.